न्यूज़ अपडेट तामिनसी अहमद यामनमक नुंगाइतबा पाव अमखकनी माइबगी पौताक मतुंग इन्ना मिरोनबगीदमक युमथंगनबगी अंगांगबु हातलगा लाइदा कटलुबी नुपी अमा फारे लुहोंगबदगी मचा कुइना फंगद्रबी नुपी अमा मिरोनबा होटनबदा chahi 3 ngairiba nipa macha ama hatlubagi nupi ama pulisna fare chahi 15 rom surabi nupi asina hairakbada luhonglaba matung kuina macha fanglaktraba matungda manem makuna otnaiba tawrakpadagi maiba amagi pautak matungina thabak asi pangthokkhibani hairi thodok asi Delhi gi Rohini da thokhibani hairiba nupi asigi mingna Nilagupta mahak Uttar Pradesh tagini thodok asi angang asigi mapana pulista missing report ama tawrakpadagi pulisna thijinbada yumthangnabagi yumthakta karigumba pot ama leiba thengnabadagi pulisna singnaduna yenglubada hairiba angang asi oirambani hairi aduga atopa paw amana Myanmar gi paw ama update tawjaramge ma'am Myanmar lanmi singna miyam sidri fawba hankhiroi haiduna lawkhre chahi 15 gi nupa macha ama kaptuna hatkhre haukiba thangja numita lanmina miyamda nongmai kapada chahi 15 kakta suriba nipa macha ama laikhidre aduga atopa nupi amana sokhre hairi Myanmar gi lanmi singna protester singbu ngakthoknagwidamak lambi khudingmakta Myanmar gi sipai sing laikhre hairi arm force na car sing dukan sing amadi CCTV sing manghan takhankre hairi hojik fawbi oina Myanmar da protester 290 rom sikhre hairi aduga anauba ama oina Myanmar gi doctor sing amadi healthcare worker sing anauba demonstration ama Mandalay da haukhre hairi